Ayuk mikap thoklakpagi mamita phakli panglakpani. Mamit sengwa yadabagi makhut oiduna sur nai. Aduga makhut kietu mon makhada humjilaga phone du lokthораklaga pung kya takhrabana haini yengi. Pung do ubada iraino mamit sanglamdaba to khangsing singkhre. Hiplambadagi fukhagatli. Aya pungse tay makhai tar lerami. As kaino masina misida aina sam thengna mikap thoklaisiba. Magi nakaldo thokhtuni yengobada hieril leramdre haugatkraba mali yamagagatkibaga amta khanghaudre hausau thokpiramdaba ngangna haugatuna masamana do punsili aduga phamung phanung ado nana loiseli ngai tanja aduda hieril khagi thongdu tapna hangdoktuna makoka chotpa ado tawelamana teithok changle. Good morning thawai gi bema hairibadu tasinade tumba hawalakpa thengkibadudha matha saraga phamungda loisinba loiduna hobe amuk mapanda thokige tawi adubu hierelna makhuda tap phai aduga manakta chingseli. Good morning aibuga dada kai chendogi ge toidu kaidunu irainu mamit aniduna tatu yenglaga yamba ai hawgatpadu thengdokre pungsa yaulerami imasina thabak pumba loisilamba tari ai room da lurna batawrage se hairaga mukso chenki ge tawi adubu handakso hanadagi hena chena paisilaga chingseli. Aina haiduse amta hani ta ko kedaurage as kainu yamba thenga hairaga ai kai da khwaino tumba hawgatpado yamungna hana ugalagadi kitang hawdok piramba kai kage imasigi mamangda ai kaibada sire yumda leirubadagi kainu matawramena soidana hairamba dari tumbawdo lamdabagi sauriro nangise ningaidina nungaina tummaga leijabatuda hawdokpibadu nungaitraba adugi hawdokpiramdabani imadasu nangna sa nungaite makok china haijilambani mapung phana tumjarasani haidana aduna nang thokranu yare imana chak thongaurabani tan chadradi nang kok chikpa yengba changpasu yaribani is yam haibireda yahau thengaga thengena sum haijaruge nasunadana nai haijinaragane anabi saraga khasida sum leisinbado aduna hena tanjakre andose ai thongnaba tawge kuchamda thadu haibani aima asidi kanum tawina ngawraba nangbo angawbi aisini sono chubi aisini nangna du mukhaibraga aise mai magi mamangda chophange airaba adubu kaidawrage asengba haibadubo masi manasi leithakeda mina aisi thawaidene se hairaga irainugi manado yamna tapna nangsina leithadli irainu kesinaduna ayo yamba nai thadu haibani as ai sire ado haina mamito phaini yengi nakhunena jairong manbasina aigi nasina tekhatla leithari do kaigino si hairaga fet tawraga sauraga phamungda changsinduna phamki hierel nokmi tawduna saurini kana toido amukena nungsire nawongnena tawne mi ha tarbuga num tawina yamna brane kada yamung yengise ase haina changsillaga irainugi manakta phamthai kadaino ai yengise yamna rabu nangbo makhutu thangalaklipa makhutu irainuna phatkan thai yariba yambo imasida matomta thabak loin taramani yam nungsikraboireda moi manemse yam ningine ningdabagi wanati imasido haloirabani yambo masamahudo tanantana leijabagi na khaju manjabagi wani mapangli yaujadrabani aduna sum nungaite bai hoi yari kedorage masu nang padok tawjabani sidagidi nangna loi tawdok leresidi nang padok khara menthong menchen tawnabadi yaina kaino manem khudimagne aina irsu sumaina nungsinana tawnaragabu kaidawbagi mani mamau khatnadoino hoise yare hoise yare hargana mito aingodagi leikrido kaigino amta mani yengause aingoda nungsidana leirisidagi amukena nungsibra yenge taningge ko yambo amta chathose saida nasamnana gado cholido adu amta hana kanghalo yaroi yengtru phawbo ai sum leikidoini semi amta yengoba irainu nokmi tawduna aidina hagai khangde yamungse ikaibe yam khangdena aigi nupidabu kaidabai kaidoino
ꯅꯪꯅ ꯌꯦꯡꯉꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯅꯝꯗꯅ ꯌꯦꯡꯍꯟꯕ ꯇꯥꯔꯦꯗꯅ. ꯁꯤ ꯍꯥꯏꯔꯒ ꯏꯔꯩꯅꯨꯒꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯇꯥꯞ ꯄꯥꯏꯁꯤꯜꯂꯤ. ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯏꯔꯩꯅꯨꯒꯤ ꯃꯃꯥꯏ ꯅꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ. ꯏꯔꯩꯅꯨꯗꯤ ꯍꯩꯅꯗ꯭ꯔꯗꯨꯅ "ꯑꯁ ꯏꯌꯥꯝꯕ ꯍꯟꯗꯣꯛꯁꯦ" ꯍꯥꯏꯔꯤꯕꯒꯗꯣ ꯇꯥꯗꯦ ꯁꯨꯝ ꯅꯛꯁꯤꯜꯂꯤ. ꯃꯨꯠꯀ ꯁꯥꯒꯠꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯁꯤꯖ ꯀꯥꯒꯤ ꯊꯣꯡꯗꯨ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯏ. "ꯕꯨꯡꯉꯣ!" ꯍꯤꯌꯥꯏꯔꯦꯜ ꯈꯪꯍꯧꯗꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯨꯈꯪꯍꯧ ꯍꯧꯒꯠꯂꯤ. ꯏꯔꯩꯅꯨꯁꯨ ꯃꯃꯤꯠ ꯃꯅꯥꯗꯨ ꯂꯥꯎꯊꯣꯛꯂꯒ ꯃꯅꯦꯝꯗ ꯌꯦꯡꯂꯤ. ꯁꯤꯖ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯎꯕꯗ "ꯑꯍꯩ ꯀꯩꯗꯧꯅꯔꯦ?" "ꯀꯩꯝ ꯇꯧꯗꯦ ꯏꯃꯥ. ꯃꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯅꯝꯕꯤꯁꯤꯔꯅ ꯇꯧꯔꯝꯕꯅꯤ ꯃꯥꯁꯦ." ꯁꯤꯖ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯌꯥꯝ ꯆꯤꯛꯂꯕ꯭ꯔꯅꯦ ꯏꯃꯧꯕꯣ? ꯍꯤꯗꯥꯛ ꯆꯥꯁꯤꯔꯣ ꯐꯠꯇ꯭ꯔꯒꯅ? ꯏꯃꯥꯁꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯅ ꯌꯦꯡꯒꯦꯅ ꯀꯥꯔꯛꯏꯅꯤ." "ꯌꯥꯅꯤ ꯏꯃꯥꯁꯦ. ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯆꯤꯛꯄ ꯅꯠꯇꯦ. ꯈꯔ ꯐꯔꯦ. ꯑꯩ ꯏꯔꯨ ꯂꯨꯅꯕ ꯇꯧꯔꯨꯈꯤꯒꯦ." "ꯑꯍꯩ ꯌꯥꯗꯦ. ꯉꯁꯤꯗꯤꯅꯦ ꯏꯔꯨꯒꯗꯣ ꯂꯨꯔꯨꯅꯨ. ꯏꯪꯍꯜꯂꯅꯨꯀꯣ ꯅꯁꯥꯗꯣ. ꯏꯃꯥꯅ ꯆꯥꯛꯀ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯕꯅꯤ. ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ. ꯑꯗꯨꯒꯅꯦ ꯕꯨꯡꯉꯣ, ꯅꯅꯦ ꯏꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯅꯪ ꯆꯝꯆꯥꯗꯣ ꯉꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤ. ꯑꯗꯨꯒ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯒꯅꯤꯅ ꯍꯥꯏꯕꯅꯤ. ꯑꯩꯅꯁꯨ ꯂꯥꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯤ. ꯑꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯀꯥ ꯑꯁꯦ ꯃꯥꯒꯤ ꯑꯣꯏꯅ ꯈꯔ ꯁꯦꯡꯗꯣꯛꯁꯤꯀꯣ." "ꯍꯣꯏ ꯏꯃꯥ." "ꯐꯔꯦ. ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯤꯗꯣꯛꯅꯕ ꯇꯧꯔꯨꯔꯒꯦ. ꯅꯈꯣꯏ ꯑꯅꯤꯁꯨ ꯀꯨꯝꯃꯛꯅꯕ ꯇꯧꯔꯣ." ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯖ ꯊꯣꯛꯈꯤꯔꯝꯃꯤ. "ꯏꯝꯕꯣ, ꯆꯝꯆꯥ ꯍꯥꯏꯗꯤ ꯀꯅꯥꯅꯣ? ꯑꯉꯥꯡꯂꯣ ꯑꯍꯜꯂꯣ?" "ꯑꯉꯥꯡꯅꯤꯗ. ꯍꯟꯗꯛꯇ 12 ꯀꯥꯈꯤꯕꯗ ꯉꯥꯏꯔꯤꯅꯤ. ꯃꯌꯥꯝꯅ ꯂꯣꯏꯅ ꯆꯝꯆꯥꯅ ꯀꯧꯅꯕꯅꯤ. ꯑꯗꯨꯒꯤꯅꯤ. ꯏꯃꯥꯅꯁꯨ ꯆꯝꯆꯥꯅ ꯍꯥꯏꯔꯝꯃꯤꯗꯣ. ꯃꯃꯤꯡ ꯑꯁꯦꯡꯕꯕꯨꯗꯤ ꯁꯤꯟꯊꯥ ꯀꯧꯕꯅꯤ. ꯅꯤꯅꯦꯆꯥ ꯍꯥꯏꯁꯤꯅ ꯄꯥꯕꯨꯡꯒꯤ ꯃꯆꯦꯅꯤ. ꯌꯨꯝ ꯈꯔ ꯊꯦꯡꯅ ꯄꯥꯜꯂꯤ. ꯑꯗꯨꯅ ꯃꯆꯥꯒ ꯂꯣꯏ ꯄꯤꯕꯅꯤ. ꯑꯩꯈꯣꯏ ꯆꯝꯆꯥꯗꯣ ꯎꯗꯕ ꯑꯗꯨꯝ ꯀꯨꯏꯔꯦ. ꯌꯥꯝ ꯂꯥꯡꯕꯅꯤ. ꯃꯥ ꯂꯥꯛꯑꯒꯗꯤ ꯌꯨꯝꯁꯦ ꯄꯨꯔꯥ ꯃꯊꯛ ꯃꯈꯥꯅꯤ ꯑꯣꯟꯗꯣꯏꯁꯦ." "ꯐꯅ ꯑꯗꯨꯝ ꯐꯔꯦꯅꯦ. ꯏꯇꯣꯝꯇ ꯕꯣꯔꯤꯡ ꯆꯨꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯥ ꯂꯥꯛꯑꯒ ꯈꯔ ꯂꯥꯡꯃꯤꯟꯅꯔꯒꯦ." ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯑꯗꯨꯃꯥꯏꯅ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ. ꯁꯤꯟꯊꯥꯗꯣ ꯕꯦꯛꯆꯥꯎ ꯑꯅꯤꯒ ꯁꯤꯖ ꯈꯣꯏꯒꯤ ꯒꯦꯠꯇꯣ ꯃꯈꯣꯡꯅ ꯈꯪꯈꯥꯎ ꯀꯧꯔꯛꯏ. ꯑꯗꯨꯒ ꯂꯥꯎꯔꯛꯂꯝꯃꯤ. "ꯁꯤꯔꯦꯍꯦ ꯑꯣꯏꯕ! ꯀꯅꯥ ꯂꯩꯒꯦ?" ꯁꯤꯟꯊꯥꯅ ꯂꯩꯅꯕ ꯀꯥ ꯁꯦꯡꯗꯣꯛꯂꯨꯔꯒ ꯍꯤꯌꯥꯏꯔꯦꯜꯗꯨ ꯊꯣꯛꯂꯛꯄꯅꯤ. "ꯑꯦ ꯆꯝꯆꯥ, ꯅꯪꯗꯤ ꯀꯅꯥꯒ ꯂꯥꯛꯏꯕ? ꯀꯅꯥꯅ ꯊꯤꯜꯂꯝꯒꯦ ꯅꯪꯕꯣ? ꯀꯅꯥꯝ ꯌꯥꯎꯔꯛꯇꯕ꯭ꯔꯣ?" ꯁꯤꯟꯊꯥ ꯃꯆꯤꯟꯒꯗꯣ ꯄꯩꯊꯣꯛꯂꯒ "ꯊꯤꯜꯂꯛꯇꯦ. ꯁꯤꯗ ꯆꯠꯀꯦ ꯂꯩꯔꯨꯒꯦꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯅꯣꯏꯒꯤ ꯅꯅꯦ ꯑꯁꯦꯡꯕꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯕꯤꯗꯣ, ꯁꯤꯇꯥ ꯁꯪꯕꯤꯗꯣ, ꯑꯗꯨꯗꯨꯅ ꯌꯥꯗ꯭ꯔꯤꯕ. ꯑꯗꯨꯒꯤ ꯑꯩꯈꯣই ꯁꯤꯇꯥ ꯁꯪꯕꯤꯒ ꯂꯥꯎꯊꯠꯅꯔꯕꯒꯅꯦ ꯌꯨꯝꯗ ꯂꯩꯕꯤꯔꯣꯏꯅ ꯑꯩ ꯏꯇꯣꯝꯇ ꯂꯥꯛꯏꯅꯤ." "ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯕ ꯃꯥꯅꯗꯤ?" "ꯑꯣꯍꯣ, ꯕꯣꯔꯗꯤꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ. ꯌꯨꯝꯗ ꯅꯣꯡ ꯅꯤꯅꯤꯗ ꯂꯩꯈꯣꯏ. ꯑꯩꯅ ꯂꯩꯅꯤꯡꯗꯦ ꯍꯥꯏꯕ ꯑꯗꯨꯗꯨꯒꯤ." "ꯍꯦꯔꯥ, ꯑꯗꯨꯒꯤꯗꯤ ꯀꯩꯅꯣ? ꯅꯃꯥꯅꯁꯨ ꯅꯣꯡ ꯅꯤꯅꯤ ꯁꯨꯝ ꯂꯩꯍꯟꯅꯤꯡꯕꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ. ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ?" "ꯑꯁ ꯌꯥꯃꯨꯡꯆꯥ, ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯌꯦ. ꯑꯩꯒꯤ ꯕꯦꯛꯆꯥꯎ ꯑꯃꯁꯦ ꯁꯤ ꯑꯃꯇ ꯄꯥꯏꯔꯛꯎꯁꯦ. ꯁꯤꯗꯧꯔꯦ. ꯑꯩ ꯂꯨꯝꯕꯗ ꯁꯤꯗꯣꯔꯦ ꯍꯥꯏꯁꯤꯅꯤ. ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗꯕꯩ ꯋꯥꯔꯣ ꯑꯩꯁꯦ?" ꯍꯤꯌꯥꯔꯦꯜ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ "ꯌꯥꯔꯦꯁꯦ ꯕꯦꯝꯃ, ꯆꯪꯗ꯭ꯔꯤ ꯆꯪꯉꯣ ꯌꯥꯔꯦ." ꯁꯤ ꯍꯥꯏꯔꯒ ꯕꯦꯛꯅ ꯑꯃ ꯃꯃꯥꯅ ꯄꯥꯏꯔꯒ ꯆꯪꯃꯤꯟꯅꯔꯛꯏ. ꯃꯌꯥꯏ ꯀꯥ ꯌꯧꯔꯛꯄꯗꯨꯗ ꯏꯔꯩꯅꯨ ꯊꯣꯛꯂꯛꯂꯒ "ꯑꯍꯩꯃꯥ, ꯆꯝꯆꯥ ꯂꯥꯛꯑꯕꯣ?" ꯁꯤꯟꯊꯥ ꯏꯔꯩꯅꯨꯗ ꯃꯃꯤꯠ ꯌꯦꯡꯂꯒ ꯃꯃꯤꯠ ꯃꯅꯥꯒꯗꯣ ꯂꯥꯎꯊꯣꯛꯂꯒ "ꯌꯥꯃꯨꯡꯆꯥ, ꯁꯤ ꯌꯥꯃꯨꯡꯆꯥꯎꯒꯤ ꯏꯅꯝꯁꯤꯔꯣ? ꯋꯥꯎ, ꯈꯨꯐꯖꯁꯤꯗꯤ!" "ꯃꯥꯅꯦ." ꯃꯥꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯁꯤꯟꯊꯥ ꯕꯦꯒꯀꯗꯣ ꯄꯣꯞ ꯊꯥꯗꯔꯒ ꯆꯦꯟꯁꯤꯜꯂꯒ ꯏꯔꯩꯅꯨꯗ ꯇꯤꯈꯠꯇꯅ ꯀꯣꯟꯁꯤꯜꯂꯤ. "ꯑꯁ, ꯑꯁꯨꯛ ꯐꯖꯕ ꯏꯅꯝꯁꯤꯁꯦ ꯑꯩꯈꯣꯏ ꯁꯤꯇꯥ ꯁꯪꯕꯤꯁꯤꯅ ꯑꯩꯁꯦ ꯕꯣꯔꯗꯤꯡꯗ ꯑꯗꯨꯝ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤꯕꯒꯤ ꯑꯩ ꯀꯩꯝꯇ ꯈꯪꯗ꯭ꯔꯕꯅꯦꯕ. ꯌꯥꯝ ꯅꯨꯡꯁꯤ ꯏꯅꯝꯁꯤ, ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯏ." ꯁꯤꯟꯊꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯅꯨꯡꯗꯨ ꯄꯨꯡꯂꯥꯡ ꯂꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. "ꯑꯣ ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯣ ꯃꯅꯨꯡ ꯆꯪꯉꯨ. ꯕꯦꯒꯀꯗꯣ ꯄꯥꯏꯈꯠꯂꯣ. ꯅꯪꯒꯤ ꯀꯥꯗꯒꯤ ꯀꯩꯕꯨ ꯄꯨꯔꯛꯏꯅꯣ ꯅꯪꯕꯣ? ꯕꯦꯒꯀꯁꯤꯅ ꯑꯣꯟꯊꯣꯛꯅ ꯂꯨꯝꯈ꯭ꯔꯦꯅ ꯇꯧꯏꯁꯦ." "ꯏꯅꯝꯁꯦ, ꯑꯩ ꯕꯦꯒ ꯊꯝꯃꯨꯒꯦꯀꯣ?" "ꯍꯣꯏ, ꯊꯝꯃꯨꯔꯣ." ꯍꯤꯌꯥꯔꯦꯜꯒ ꯁꯤꯟꯊꯥꯒ ꯀꯥꯈꯠꯂꯛꯇꯨꯅ ꯕꯦꯒꯇꯣ ꯁꯤꯟꯊꯥꯅ ꯂꯩꯅꯕ ꯀꯥ ꯑꯗꯨꯗ ꯊꯝꯂꯔꯦ. ꯁꯤꯟꯊꯥ ꯕꯦꯒꯇꯨ ꯂꯪꯁꯤꯜꯂꯝꯂꯒ ꯍꯥꯊꯨ ꯑꯃꯨꯛ ꯃꯈꯥꯗ ꯆꯦꯟꯊꯔꯛꯏ. ꯃꯥꯅ ꯀꯨꯝꯊꯔꯛꯄꯗꯗꯤ ꯁꯤꯖꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ. ꯑꯗꯨꯗꯁꯨ ꯑꯃꯨꯛ "ꯋꯥꯎ, ꯅꯦꯁꯦ, ꯅꯪꯁꯨ ꯈꯨꯐꯖ ꯑꯃ ꯇꯧꯏ. ꯊꯣꯠꯀ ꯂꯥꯎꯔꯗꯅ. ꯀꯩꯅꯣꯕ, ꯅꯣꯏ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯅ ꯂꯣꯏꯅ ꯐꯖꯩꯁꯦ. ꯑꯩ ꯅꯣꯏ ꯏꯃꯨꯡꯁꯦ ꯃꯤꯅ ꯆꯥꯅꯗꯕ ꯀꯩ ꯆꯥꯒꯦꯕ? ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯤ."
ꯍꯤꯌꯥꯔꯦꯜ ꯃꯈꯥꯗ ꯀꯨꯝꯊꯅ ꯆꯝꯆꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯃꯤꯅ ꯆꯥꯅꯗꯕ ꯀꯩ ꯆꯥꯗꯧꯔꯤꯒꯦ ꯑꯩꯗꯤ ꯅꯪ ꯂꯥꯛꯄꯁꯦ ꯀꯣꯛꯀꯤ ꯉꯥꯎꯉꯥꯎꯋꯦ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯉꯗ ꯏꯈꯠ ꯈꯠꯈꯩ ꯀꯩ ꯑꯉꯥꯡꯅꯣ ꯅꯪꯕꯣ ꯏꯁ ꯂꯩꯁꯥꯕꯤ ꯑꯩꯅ ꯈꯠ ꯂꯥꯡꯗꯅ ꯇꯧꯗ꯭ꯔꯗꯤ ꯏꯅꯝꯁꯤ ꯂꯩꯔꯕ ꯌꯥꯝꯕꯨꯡꯅ ꯂꯥꯡꯒꯦ ꯍꯥꯏꯔꯣ ꯂꯥꯡꯈꯤꯗꯧꯔꯤ ꯑꯩꯗꯤ ꯌꯥꯔꯦ ꯆꯣꯉꯥ ꯅꯆꯤꯟꯅꯦꯅ ꯆꯣꯉꯥꯒꯤ ꯇꯥꯏꯞꯇ ꯄꯦꯗ꯭ꯔꯦꯡ ꯈꯞꯄꯤꯅꯦ ꯍꯩ ꯆꯦꯝꯆꯥ ꯅꯪꯕꯨ ꯀꯔꯤꯅꯣ ꯀꯅꯥꯅ ꯊꯤꯜꯂꯛꯀꯦ ꯀꯅꯥꯝ ꯊꯤꯜꯂꯛꯇꯦꯅꯦꯁꯦ ꯑꯩ ꯏꯇꯣꯝꯇ ꯂꯥꯏꯟꯗ ꯂꯥꯛꯏꯅꯤ ꯑꯩꯈꯣꯏ ꯑꯁꯪꯕꯤꯅ ꯃꯥꯅ ꯐꯨꯗ꯭ꯔꯤꯉꯩꯗ ꯆꯦꯜꯂꯛꯏꯅꯤ ꯅꯃꯥꯅꯗꯤ ꯀꯩꯒꯤ ꯐꯨꯗꯣꯏꯕ ꯑꯗꯨꯕꯨꯔꯣ ꯅꯣꯡꯃ ꯅꯤꯅꯤꯗ ꯌꯨꯝꯗ ꯂꯩꯈꯣꯏ ꯑꯩꯅ ꯂꯩꯅꯤꯡꯗꯦꯅ ꯍꯥꯏꯔꯨꯕꯒꯤ ꯉꯁꯤ ꯇꯞꯇꯥꯏꯒ ꯈꯟꯅꯔꯝꯃꯒꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯑꯁꯪꯕꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯕꯤ ꯁꯤꯇꯥ ꯁꯪꯕꯤ ꯑꯗꯨꯃꯥꯏꯅ ꯆꯩꯊꯠꯂꯝꯕ ꯑꯗꯨꯒꯤ ꯃꯥ ꯑꯣꯏꯗ꯭ꯔꯤꯉꯩꯗꯅꯦ ꯇꯨꯃꯤꯟꯅ ꯐꯤꯔꯣꯟꯀꯗꯣ ꯌꯣꯝꯃꯒ ꯆꯦꯜꯂꯛꯏꯅꯤ ꯃꯥꯅ ꯐꯨꯔꯅꯤ ꯄꯥꯈꯠꯄꯩ ꯃꯊꯣꯡ ꯆꯥꯗꯦꯗꯀꯣ ꯆꯦꯝꯆꯥ ꯅꯪꯁꯦ ꯏꯔꯦꯟꯖꯅ ꯍꯥꯏꯔꯝꯃꯒ ꯂꯥꯛꯄ ꯌꯥꯕꯗꯣ ꯅꯪꯕꯨ ꯅꯃꯥꯅꯗꯤ ꯊꯤꯔꯝꯒꯗ꯭ꯔꯣ ꯊꯤꯅꯤꯡ ꯊꯤꯖꯁꯅꯨ ꯃꯗꯨ ꯑꯁꯪꯕꯤꯗꯣ ꯈꯔ ꯋꯥꯍꯟꯒꯦ ꯇꯟꯖꯥꯗꯨꯗ ꯏꯔꯩꯅꯣ ꯃꯅꯦꯝꯒꯤ ꯐꯣꯟꯗꯣ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯏꯃꯥꯁꯦ ꯐꯣꯟ ꯂꯥꯛꯏ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯃꯅꯦꯝꯗ ꯄꯤ ꯑꯍꯩꯃꯥ ꯑꯁꯪꯕꯤꯅꯤꯅꯦ ꯁꯤꯗꯤ ꯍꯜꯂꯣ ꯑꯁꯪꯕꯤ ꯏꯅꯝꯁꯦ ꯅꯈꯣꯏꯗ ꯆꯝꯆꯥ ꯂꯥꯛꯄ꯭ꯔꯣ ꯑꯣ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯇꯧꯔꯝꯃꯤꯅꯤ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯦ ꯅꯪꯉꯣꯟꯗ ꯍꯩꯔꯝꯗꯦꯌꯦ ꯑꯗꯨꯒꯤ ꯆꯩꯔꯝꯃꯤꯕ ꯑꯩꯗꯤꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤꯒ ꯀꯩꯝꯇ ꯍꯥꯏꯔꯝꯕ ꯅꯠꯇꯦꯕ ꯐꯠ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒ ꯆꯠꯈꯤ ꯕꯣꯔꯗꯤꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯌꯨꯝꯗ ꯅꯣꯡ ꯅꯤꯅꯤꯗ ꯂꯩꯍꯧ ꯍꯥꯏꯕꯕꯨ ꯌꯥꯗꯦꯕ ꯑꯗꯨꯒꯤꯅꯦ ꯑꯩꯒ ꯈꯔ ꯉꯥꯡꯅꯈꯤꯕꯅꯤ ꯃꯥꯅ ꯍꯥꯏꯕꯨ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯗꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯒꯤ ꯕꯣꯔꯗꯤꯡꯗ ꯅꯝꯁꯤꯟꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯅꯨꯡꯁꯤꯕꯒ ꯁꯥꯕꯤꯅꯨ ꯀꯥꯏꯅ ꯍꯣꯏ ꯌꯥꯔꯦꯁꯦ ꯑꯩꯈꯣꯏꯗ ꯂꯩꯖꯔꯁꯅꯨ ꯍꯣꯏ ꯏꯅꯝꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯅꯕ ꯇꯧꯔꯒꯦ ꯂꯝꯒꯤ ꯍꯦꯜꯂꯒꯁꯨꯅꯦ ꯏꯅꯝꯁꯦ ꯈꯣꯏꯅ ꯈꯔ ꯄꯨ ꯆꯩꯗꯅ ꯇꯧ ꯑꯩꯈꯣꯏ ꯕꯨꯡꯉꯣꯗꯁꯨ ꯈꯔ ꯍꯥꯏꯌꯨꯀꯣ ꯍꯣꯏꯅꯦ ꯊꯝꯃꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯂꯥꯏꯖ ꯀꯦꯐꯦꯗꯒꯤ ꯍꯜꯂꯛꯄꯗꯣ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯇꯣꯂꯣꯞ ꯐꯪꯕ ꯅꯨꯃꯤꯠꯁꯨ ꯇꯥꯕꯅꯤꯅ ꯕꯖꯥꯔꯗ ꯆꯪꯂꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯑꯃ ꯑꯅꯤ ꯑꯃꯁꯨ ꯂꯩꯕꯤꯔꯛꯏ ꯕꯖꯥꯔꯗ ꯆꯪꯂꯤꯉꯩꯗ ꯈꯔ ꯊꯦꯡꯗꯣꯛꯈꯤꯕꯅꯤ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯁꯤꯗ ꯌꯨꯉꯥꯎꯕ ꯃꯄꯨꯔꯣꯏꯕꯗꯨ ꯂꯩꯔꯝꯗ꯭ꯔꯗꯤ ꯐꯅꯤ ꯈꯟꯅ ꯃꯊꯥ ꯁꯥꯅ ꯂꯥꯛꯆꯕꯅꯤ ꯌꯨꯝꯒꯤ ꯊꯣꯡꯖꯤꯜꯗ ꯃꯈꯣꯡ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯆꯥꯅꯨꯄꯤꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯛꯏ ꯂꯥꯏꯗ ꯆꯦꯟꯁꯤꯟꯗꯨꯅ ꯆꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯃꯥ ꯂꯥꯛꯏꯁꯦ ꯅꯪꯅ ꯀꯞꯄꯤꯗꯣ ꯀꯩꯒꯤꯅꯣ ꯑꯉꯥꯡꯗꯣ ꯍꯤꯛ ꯂꯥꯎꯅ ꯃꯃꯥ ꯏꯄꯥꯄꯥꯅ ꯄꯨꯔꯤꯅꯤ ꯀꯩꯒꯤ ꯄꯨꯔꯤꯕ ꯃꯃꯥꯗ ꯀꯗꯥꯏꯗ ꯆꯠꯈꯤ ꯍꯧꯖꯤꯛꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯩꯅ ꯈꯪꯗꯦ ꯁ꯭ꯀꯨꯜ ꯆꯠꯂꯨꯏ ꯑꯩ ꯀꯩꯝꯇ ꯈꯪꯍꯧꯗꯦꯅ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯄꯄꯥꯅ ꯄꯨꯏꯅꯤ ꯃꯃꯥ ꯑꯩ ꯌꯥꯝ ꯅꯥꯏ ꯂꯥꯏꯖ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯇꯣꯛꯁꯤ ꯃꯃꯥ ꯂꯥꯛꯑꯁꯤꯗꯤ ꯄꯄꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯅꯤꯡꯗ ꯇꯣꯛꯈꯤ ꯍꯥꯏꯅ ꯂꯥꯏꯖꯒꯤ ꯅꯨꯄꯥꯗꯣ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯌꯨꯁꯨ ꯐꯨꯜꯗꯅꯤ ꯉꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯂꯥꯏꯖꯅ ꯐꯃꯨꯡꯗ ꯃꯆꯥ ꯀꯣꯟꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯉꯥꯎꯔꯤ ꯆꯪꯁꯤꯜꯂꯛꯂꯒ ꯐꯃꯨꯡꯗꯒꯤ ꯂꯥꯛꯇꯨꯅ ꯆꯤꯡꯊꯩ ꯍꯩ ꯑꯣꯛꯇꯕꯤ ꯅꯪ ꯅꯨꯃꯤꯗꯥꯡ ꯇꯥꯔꯁꯤ ꯐꯥꯎꯕ ꯀꯗꯥꯏ ꯆꯠꯂꯨꯏ ꯅꯨꯄꯥ ꯊꯤꯕ ꯆꯠꯂꯨꯏꯔꯣ ꯗꯗꯥꯅ ꯇꯧꯏꯁꯤꯕꯨ ꯀꯩꯅꯣ ꯁꯝꯁꯤꯅ ꯊꯥꯗꯣꯛꯄꯤꯌꯨ ꯉꯁꯤꯗꯤ ꯅꯪꯅ ꯁꯝꯁꯦ ꯅꯔꯨ ꯀꯣꯛꯀꯗꯧꯔꯤꯕꯅꯤ ꯅꯨꯄꯤꯅ ꯊꯦꯡꯉ ꯐꯥꯎꯕ ꯀꯗꯥꯏꯗ ꯀꯅꯥꯒ ꯂꯩꯔꯣꯏ ꯅꯔꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯅ ꯃꯄꯥꯅ ꯃꯃꯥ ꯐꯨꯕꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯑꯉꯥꯡ ꯀꯣꯏꯔꯦ ꯀꯤꯕꯅ ꯀꯞꯂꯦ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯗꯗꯥꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯑꯩꯅ ꯆꯠꯂꯤꯁꯦ ꯏꯆꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯅꯕ ꯌꯨꯝꯒꯤ ꯑꯍꯧꯕ ꯁꯦꯝꯃꯩꯅꯅꯕ ꯆꯈꯥꯎ ꯍꯥꯡꯗꯅꯕ ꯃꯤꯒꯤ ꯍꯣꯇꯦꯜꯗ ꯊꯕꯛ ꯁꯨꯔꯨꯕꯅꯤ ꯑꯗꯨꯒ ꯗꯗꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯃꯗꯨ ꯀꯔꯤꯅꯣ ꯂꯥꯏꯖꯒꯤ ꯅꯨꯄꯥꯗꯨꯗꯤ ꯉꯥꯎꯕꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯅꯪꯅ ꯄꯪꯉꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯔꯅꯤ ꯁꯤꯔꯣ ꯇꯧꯉꯝꯕꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪ ꯑꯩꯅ ꯉꯁꯤꯗꯤ ꯅꯔꯨ ꯀꯣꯛꯂꯗꯕꯅꯤ ꯍꯥꯏꯅ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯇꯤꯀꯠꯇꯅ ꯆꯦꯡꯉꯤ ꯂꯥꯏꯖꯅ ꯑꯃꯜꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇꯣ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯒ ꯀꯞꯄꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄꯁꯤꯗ ꯗꯗꯥꯅ ꯏꯃꯨꯡꯁꯤꯒꯤ ꯀꯔꯤ ꯈꯟꯕꯤꯈ꯭ꯔꯒꯦ ꯅꯨꯄꯤꯒꯤꯅꯤ ꯏꯆꯥꯒꯤꯅꯤ ꯍꯥꯏꯗꯅ ꯅꯥꯄꯤ ꯃꯀꯥ ꯑꯃ ꯄꯨꯁꯤꯟꯕꯤꯔꯛꯈ꯭ꯔꯕ꯭ꯔꯣ ꯗꯗꯥꯅ ꯍꯣꯠꯅꯗ꯭ꯔꯕꯅꯤꯅ
ꯆꯥꯗꯕꯗꯤ ꯌꯥꯗꯦ ꯏꯆꯥꯁꯨ ꯆꯥꯎꯁꯤꯜꯂꯛꯏ ꯑꯗꯨꯅ ꯅꯨꯄꯤ ꯑꯅꯤ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯆꯠꯂꯒ ꯑꯩꯅ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯕꯨ ꯑꯔꯥꯟꯕ ꯃꯤꯠꯅ ꯌꯦꯡꯂꯤꯕ ꯀꯩꯒꯤꯅꯣ ꯑꯩ ꯍꯣꯛꯇꯕꯤ ꯅꯠꯇꯤꯌꯦ ꯗꯗꯥꯅ ꯅꯨꯡꯇꯤꯒꯤ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯅꯤꯔꯤꯕꯗꯣ ꯑꯩꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯨꯔꯒ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅꯤ ꯑꯩꯒꯤ ꯋꯥꯕ ꯈꯖꯤꯛ ꯍꯥꯏꯔꯒ ꯗꯗꯥꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯅꯨꯄꯥꯗꯣ ꯉꯥꯎꯔꯦꯡ ꯐꯩꯔꯦꯡ ꯍꯧꯒꯠꯂꯛꯇꯨꯅ ꯅꯋꯥ ꯂꯧꯗꯦ ꯑꯩꯅ ꯅꯪ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯗꯦꯅꯦ ꯌꯨꯝꯁꯤꯗ ꯅꯃꯥꯅ ꯂꯩꯕ ꯌꯥꯔꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯀꯞꯁꯤꯟꯅꯒꯅꯨ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯅꯪꯕꯨ ꯀꯌꯥꯝ ꯐꯕ ꯅꯨꯄꯤꯅꯣ ꯅꯪꯒꯤ ꯏꯃꯨꯡꯗꯒꯤ ꯍꯧꯔꯒ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯑꯗꯨꯅ ꯅꯪꯁꯨ ꯅꯔꯝꯆꯠ ꯅꯥꯏꯗꯕꯤꯅꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤꯗꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯃꯤꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯣ ꯑꯩ ꯇꯥꯕ ꯉꯝꯗꯦꯅꯦ ꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯕꯨ ꯁꯣꯔ ꯁꯣꯔ ꯆꯤꯡꯂꯒ ꯃꯄꯥꯟꯗ ꯏꯟꯊꯣꯔꯛꯏ ꯂꯥꯏꯖꯒꯤ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯏꯟꯅꯔꯛꯏ ꯂꯥꯏꯖ ꯊꯣꯡꯗꯨ ꯊꯤꯜꯂꯒ ꯗꯗꯥ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯕꯤꯌꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯏꯃꯥ ꯏꯆꯥ ꯀꯗꯥꯏꯗ ꯆꯠꯂꯣ ꯍꯥꯏꯅꯣ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯕꯤꯌꯨ ꯗꯗꯥ ꯑꯩ ꯍꯣꯛꯇꯕꯤ ꯅꯠꯇꯤꯌꯦ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯇꯦ ꯃꯆꯥꯅꯨꯄꯤꯗꯣ ꯂꯥꯏꯖꯗ ꯀꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥ ꯑꯩ ꯄꯄꯥꯁꯦ ꯀꯤꯖꯩꯌꯦ ꯂꯥꯏꯖ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯆꯊꯣꯏꯕꯤ ꯀꯤꯒꯅꯨ ꯃꯃꯥ ꯂꯩꯔꯤꯁꯤꯗꯤ ꯊꯤꯡꯖꯤꯟꯈ꯭ꯔꯕ ꯊꯣꯡ ꯑꯗꯨ ꯈꯪꯍꯥꯡ ꯑꯃꯨꯛ ꯍꯥꯡꯗꯣꯔꯛꯇꯨꯅ ꯅꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ ꯀꯩꯗꯧꯔꯤꯒꯦ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯐꯩ ꯆꯠꯇ꯭ꯔꯕꯅꯤꯅ ꯅꯈꯣꯏ ꯑꯅꯤ ꯈꯪꯒꯅꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯊꯥꯡꯗꯨ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯊꯥꯡ ꯄꯜꯂꯛꯄꯗꯨꯗ ꯂꯥꯏꯖ ꯀꯤꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯃꯅꯨꯡ ꯆꯪꯈ꯭ꯔꯤꯉꯩ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯒ ꯄꯝꯈꯠꯂꯒ ꯆꯦꯟꯊꯣꯔꯛꯏ ꯃꯌꯨꯝꯗꯒꯤ ꯅꯥꯀꯜ ꯑꯃꯗꯅ ꯅꯨꯃꯤꯗꯥꯡꯗꯨ ꯄꯀꯥ ꯁꯅꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯒꯥꯔꯤꯗꯨ ꯌꯥꯈꯤꯗ꯭ꯔꯦ ꯁꯤꯖꯗ ꯄꯥꯎ ꯄꯤꯔꯛꯄꯅꯤ ꯁꯤꯖ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯃꯥ ꯅꯪ ꯄꯥꯕꯨꯡꯗꯨ ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯗꯗꯅ ꯂꯩꯔꯦ ꯍꯥꯏꯅꯦ ꯅꯪ ꯑꯃꯨꯛꯇꯪ ꯆꯠꯂꯣ ꯒꯥꯔꯤꯗ ꯊꯧꯔꯒꯅꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯗꯣ ꯌꯦꯡꯉꯨꯆꯣ ꯍꯣꯏ ꯃꯥ ꯑꯩ ꯄꯥꯕꯨꯡꯒ ꯄꯥꯎ ꯐꯥꯎꯅꯔꯦ ꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯔꯦꯜ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯐꯣꯟꯗ ꯃꯄꯥꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯄꯥꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ ꯂꯥꯏꯖ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯃꯥꯏꯀꯩ ꯈꯪꯗ ꯃꯈꯣꯡꯅ ꯂꯥꯛꯏ ꯀꯞꯁꯨ ꯀꯞꯄꯤ ꯃꯄꯨꯛꯅꯤꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯆꯠꯅ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ ꯗꯗꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗꯀꯣ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕꯁꯤ ꯅꯪꯅ ꯀꯩꯝꯇ ꯍꯦꯛ ꯎꯗꯕ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯁꯨ ꯐꯠꯇꯦ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯇꯣꯜꯂꯕ ꯏꯄꯨꯔꯣꯏꯕꯅ ꯃꯤꯔꯥꯏꯕꯤꯔꯕ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯁꯦꯟꯗꯥꯟꯕꯕꯨ ꯍꯦꯛ ꯆꯠꯂꯒꯗꯤ ꯃꯤꯒꯤ ꯃꯤꯅꯣꯛ ꯅꯐꯝ ꯍꯦꯛꯇ ꯑꯣꯏ ꯍꯥꯟꯅ ꯐꯠꯇꯅ ꯍꯣꯛꯇꯕꯤꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯂꯧꯕꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯐꯠꯇꯕꯒꯤ ꯅꯨꯄꯤꯁꯤꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯁꯦꯜ ꯊꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯐꯅ ꯇꯧꯗꯨꯅꯁꯨ ꯅꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯂꯥꯟꯅ ꯍꯦꯛꯇ ꯎꯕꯤꯕ ꯃꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕ ꯀꯞꯂꯤꯕ ꯑꯁꯤꯒꯨꯝ ꯑꯩꯒꯨꯝꯕ ꯅꯨꯄꯤ ꯂꯤꯁꯤꯡꯁꯨ ꯋꯥꯔꯝꯒꯅꯤ ꯃꯈꯣꯏꯁꯨ ꯀꯞꯂꯝꯒꯅꯤꯀꯣ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯏꯄꯥꯝꯗ ꯆꯪꯂꯨꯔꯕꯁꯨ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯄꯨ ꯆꯩꯗꯨꯅ ꯇꯥꯟꯊꯣꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯌꯨꯝꯗꯗꯤ ꯆꯪꯉꯔꯣꯏꯒꯦ ꯐꯔꯦ ꯏꯈꯣꯡꯁꯤꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯩ ꯆꯠꯄ ꯇꯥꯕꯅꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕ ꯑꯃ ꯂꯩꯖꯔꯝꯕꯁꯅꯤ ꯍꯥꯏꯅ ꯂꯥꯏꯖ ꯆꯠꯂꯤ ꯍꯤꯌꯔꯦꯜꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛ ꯌꯧꯔꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯇꯨꯅ ꯌꯦꯡꯉꯤ ꯀꯔꯤ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯕ ꯃꯇꯨꯡ ꯁꯦꯝꯂꯗꯨꯅ ꯄꯥꯕꯨꯡ ꯍꯟꯕꯤꯔꯝꯃꯣ ꯌꯥꯔꯅꯤ ꯑꯩ ꯁ꯭ꯋꯥꯏꯗꯒꯤ ꯆꯤꯀꯟ ꯀꯦꯖꯤ ꯑꯃꯇ ꯂꯧꯔꯛꯈꯤꯒꯦ ꯆꯦꯝꯆꯥꯁꯨ ꯂꯥꯎꯕꯅꯤ ꯆꯤꯀꯟ ꯆꯥꯅꯤꯡꯉꯦꯅ ꯇꯧꯕꯅꯤ ꯑꯩ ꯑꯃꯇ ꯂꯧꯔꯛꯈꯤꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯥ ꯍꯜꯂꯝꯃꯒꯦꯀꯣ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯀꯥ ꯁꯅꯥꯗꯣ ꯒꯥꯔꯤ ꯀꯥꯈꯠꯂꯒ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯍꯤꯌꯔꯦꯜ ꯃꯥꯁꯨ ꯀꯥꯈꯠꯇꯨꯅ ꯈꯔ ꯂꯥꯞꯇꯛ ꯊꯧꯔꯛꯂꯒ ꯆꯤꯀꯟ ꯀꯛꯐꯝ ꯑꯃꯗ ꯂꯥꯛꯏ ꯑꯗꯨꯒ ꯀꯨꯝꯊꯗꯨꯅ ꯆꯤꯀꯟ ꯑꯀꯛꯄ ꯀꯦꯖꯤ ꯑꯃ ꯂꯧꯏ ꯁꯦꯜꯗꯨ ꯄꯤꯊꯣꯛꯂꯝꯂꯒ ꯒꯥꯔꯤꯗꯨ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯊꯧꯗꯣꯔꯛꯄꯅꯤ ꯁꯨꯝ ꯊꯧꯔꯛꯄꯗ ꯃꯥꯅ ꯚꯥꯞ ꯑꯣꯏꯍꯧꯗꯕꯒꯤꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯤ ꯑꯃ ꯃꯥꯒꯤ ꯒꯥꯔꯤꯗꯨꯅ ꯊꯣꯝꯈꯤꯕꯒꯨꯝ ꯇꯧꯏ ꯑꯗꯨꯅ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛꯇꯨ ꯆꯞ ꯅꯦꯠꯂꯦ ꯗꯥꯏꯔꯦꯛ ꯊꯣꯝꯈꯤꯕꯗꯤ ꯅꯠꯇꯦ ꯈꯤꯇꯪ ꯈꯦꯠꯄꯅꯤ
ꯃꯤꯗꯨꯅꯁꯨ ꯆꯪꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯈꯤꯕꯅꯤ꯫ ꯍꯤꯌꯥꯔꯦꯜ ꯒꯥꯔꯤꯗꯒꯤ ꯊꯨꯅ ꯀꯨꯝꯊꯔꯛꯇꯨꯅ "ꯁꯣꯛꯄ꯭ꯔꯣ?" ꯃꯝꯒ ꯃꯝꯕꯒ ꯎꯗꯕꯅꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯐꯝꯊꯔꯒ ꯍꯪꯉꯤ, "ꯀꯗꯥꯏ ꯁꯣꯛꯀꯦ? ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤꯔꯥ?" ꯂꯥꯏꯖ ꯃꯈꯣꯡꯗ ꯈꯖꯤꯛꯇꯤ ꯍꯨꯕꯥꯠꯄꯒꯤ ꯊꯨꯞꯄꯗꯨ ꯈꯥꯡꯉꯤ꯫ ꯑꯃꯨꯛꯁꯨ ꯃꯆꯥꯅꯨꯄꯤꯗꯨ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ "ꯆꯥꯊꯣꯏꯕꯤ, ꯀꯗꯥꯏ ꯁꯣꯛꯀꯦ ꯅꯪꯕꯣ? ꯁꯣꯛꯄ꯭ꯔꯣ?" "ꯃꯃꯥ, ꯑꯩ ꯀꯩꯝꯇ ꯁꯣꯛꯇꯤꯌꯦ." ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯀꯩꯝꯇ ꯇꯧꯔꯝꯗ꯭ꯔꯦ꯫ ꯃꯝꯕꯒꯤ ꯁꯛꯀ ꯎꯅꯗꯕꯒꯤ ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯐꯖꯅ ꯈꯪꯅꯗꯦ꯫ ꯍꯤꯌꯥꯔꯦꯜ ꯑꯃꯨꯛꯀ ꯍꯟꯖꯤꯟꯅ ꯍꯪꯉꯤ, "ꯑꯩꯁꯨ ꯎꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯑꯗꯣ ꯁꯣꯛꯄ꯭ꯔꯣ? ꯀꯌꯥꯝ ꯁꯣꯛꯏꯅꯣ?" "ꯌꯥꯅꯤ, ꯀꯩꯁꯨ ꯁꯣꯛꯇꯦ." ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯍꯥꯟꯅ ꯈꯪꯈꯤꯕ ꯃꯤꯑꯣꯏꯕꯒꯨꯝ ꯇꯧꯕꯗꯨꯗ ꯍꯤꯌꯥꯔꯦꯜ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯂꯥꯏꯠ ꯊꯥꯜꯂꯤ꯫ ꯍꯤꯌꯥꯔꯦꯜ ꯑꯣꯏꯔꯝꯕꯗꯨꯗꯗꯤ ꯂꯥꯏꯖ ꯉꯛꯅ, "ꯌꯥꯝꯕꯣ,